ꯈꯦꯡꯈꯥꯡ ꯅꯥꯏꯅ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯃꯆꯥ ꯃꯆꯥꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯇꯧꯔꯛꯈꯤꯕ ꯈꯣꯡꯊꯥꯡ ꯊꯥ 22ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯆꯩꯊꯦꯡ ꯃꯌꯥꯝ ꯑꯃ ꯎꯈꯤꯕ ꯑꯗꯩ ꯐꯨꯔꯨꯞ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃꯅ ꯐꯣꯡꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯂꯥꯎꯔꯛꯈꯤꯕ ꯀꯣ ꯑꯗꯒꯤ ꯐꯣꯡꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯈꯤꯕ ꯑꯗꯒꯤ ꯐꯣꯡꯅ ꯏꯜꯂꯤꯒꯦꯜ ꯇꯦꯛꯁꯦꯁ ꯃꯌꯥꯝ ꯑꯃ ꯀꯣ ꯃꯁꯥꯒꯤ ꯃꯈꯨꯟꯗ ꯆꯪꯕꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯐꯨꯔꯨꯞ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯃꯁꯥꯒꯤ ꯃꯈꯨꯟꯗ ꯆꯪꯕꯗ ꯐꯥꯎꯕꯗ ꯂꯨꯄꯥ ꯆꯥꯝꯃ ꯇꯦꯛꯁ ꯂꯧꯏ ꯀꯥꯏꯅ ꯍꯥꯏꯈꯤꯕ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤꯗꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯗꯨꯒꯨꯝꯕ ꯀꯝꯃꯨꯅꯤꯇꯤ ꯐꯨꯔꯨꯞ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡ ꯃꯌꯥꯝ ꯌꯥꯎꯊꯣꯛꯇꯅ ꯄꯦꯟꯗꯕ ꯃꯌꯥꯝ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯤ ꯑꯩꯈꯣꯏ ꯇꯠꯇꯅ ꯇꯥꯔ ꯂꯥꯛꯏꯀꯣ ꯑꯗ ꯂꯥꯛꯆꯅꯤꯡꯉꯤ ꯄꯣꯏꯟꯗꯤ ꯏꯆꯟ ꯇꯖꯤꯔ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯁꯤ ꯌꯨꯝꯊꯥꯡꯕꯅ ꯀꯩꯅꯥꯕ ꯍꯥꯏꯅꯀꯣ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯎꯔꯧꯗ ꯉꯁꯥꯏꯒꯤ ꯃꯤꯇꯣꯞꯅ ꯃꯄꯨ ꯁꯥꯕꯒꯤ ꯊꯧꯅꯥ ꯑꯃ ꯀꯟꯅ ꯆꯠꯊꯔꯛꯂꯦꯀꯣ ꯃꯁꯤꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯗꯤ ꯀꯨꯀꯤꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤ ꯍꯧꯖꯤꯛꯁꯤ ꯃꯌꯣꯟꯁꯦ ꯈꯔ ꯊꯩꯔꯤ ꯑꯃꯨꯛꯀꯣ ꯃꯌꯣꯟꯁꯦ ꯈꯔ ꯊꯩꯔꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈ꯭ꯔꯦ ꯑꯩꯈꯣꯏ 24ꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦꯠ 20ꯒ ꯀꯣ 4 ꯀꯣ ꯈ꯭ꯔꯤꯁꯃꯥꯁ ꯃꯃꯥꯡꯗ ꯃꯋꯥꯂꯤꯉꯩ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯦꯔꯤꯌꯥꯗ 5 days ꯀꯟꯇꯤꯅ꯭ꯌꯨ ꯅꯨꯃꯤꯠ 5-6 ꯅꯣꯡꯃꯩ ꯀꯥꯞꯄꯛꯄ ꯎꯌꯣꯛ ꯆꯤꯡꯗꯤ ꯀꯥꯞꯊꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯄꯔꯤꯡ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛꯁꯤ ꯀꯩ ꯍꯥꯏꯅꯤ ꯀꯅꯥ ꯈꯪꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃꯅꯤꯅ ꯁꯨꯝ ꯍꯥꯏꯔꯤꯕꯅꯤꯅ ꯏꯆꯟꯇꯁꯤꯗ ꯃꯁꯤꯗꯩꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄꯨ ꯀꯥꯏꯅ ꯑꯗꯨꯝ ꯏꯟꯁꯇꯤꯒꯦꯠ ꯇꯧꯕ ꯁꯨꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈ꯭ꯔꯦ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛꯁꯦ ꯃꯣꯏꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯃꯤꯒꯤ ꯀꯝꯃꯨꯅꯤꯇꯤ ꯃꯆꯥ ꯃꯌꯥꯝ ꯏꯟꯗꯤꯖꯤꯅꯁ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯛꯄ ꯐꯨꯔꯨꯞ ꯃꯆꯥ ꯃꯌꯥꯝꯅꯤꯅ ꯉꯁꯤ ꯃꯣꯏꯅ ꯑꯃꯨꯛ ꯐꯣꯡꯅ ꯑꯃꯗꯤ ꯂꯣꯟꯅ ꯇꯦꯝꯁꯤꯟꯅꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯤꯅꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯃꯣꯏꯒꯤ ꯃꯆꯠꯁꯤ ꯇꯁꯦꯡꯅ ꯀꯨꯀꯤꯁꯤ ꯄꯔꯥ ꯇꯝꯕꯤꯅꯕ ꯂꯤꯒꯦꯜꯂꯤ ꯑꯣꯔ ꯏꯂꯤꯒꯦꯜꯂꯤ ꯄꯔꯥ ꯇꯝꯕꯤꯅꯕ ꯃꯤꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗ ꯂꯩꯇ꯭ꯔꯕ ꯍꯥꯏꯕ ꯀꯩꯁꯨꯝ ꯂꯥꯛꯇꯣꯔꯦ ꯂꯥꯁꯇꯀꯣ ꯑꯗꯨꯕꯨ ꯃꯣꯏꯁꯤ ꯉꯥꯛꯑꯣꯏ ꯄꯤꯔꯤꯁꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯂꯨꯔꯛꯏ ꯄꯣꯠꯁꯤ ꯀꯨꯀꯤꯁꯤ ꯑꯩꯈꯣꯏꯅ ꯀꯨꯀꯤꯒꯤ ꯋꯥꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯣꯛꯈꯤꯁꯦꯕꯀꯣ ꯀꯨꯀꯤꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯁꯨꯝ ꯄꯟꯅꯕ ꯅꯠꯇꯦ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯉꯁꯤꯒꯤ ꯂꯩꯔꯤꯕꯁꯦ ꯉꯁꯤꯒꯤ ꯄꯣꯛꯅꯐꯝ ꯄ꯭ꯔꯦꯁꯇ ꯑꯇꯩ ꯄ꯭ꯔꯦꯁ ꯃꯌꯥꯝꯅ ꯉꯁꯤ ꯌꯥꯎꯔꯤꯕ ꯉꯁꯥꯏꯒꯤ ꯍꯦꯗꯂꯥꯏꯟꯗ ꯌꯥꯎꯔꯤꯕ ꯅꯥꯒꯥꯒꯤ ꯂꯨꯞꯁꯤꯡꯅꯀꯣ ꯅꯥꯒꯥꯒꯤ ꯂꯨꯞꯁꯤꯡꯅ ꯀꯣꯇꯨꯒꯤ ꯐꯖꯗꯕ ꯋꯥꯉꯥꯡ ꯋꯥꯇꯥ ꯑꯃꯁꯨꯡ ꯊꯧꯑꯣꯡꯁꯤꯡ ꯌꯥꯅꯤꯡꯗ ꯎꯠꯈ꯭ꯔꯦ ꯀꯥꯏꯅ ꯉꯁꯤ ꯄ꯭ꯔꯦꯁꯇꯒ ꯍꯦꯗꯂꯥꯏꯟ ꯇꯧꯔ ꯐꯣꯡꯉꯛꯏꯕ ꯑꯇꯣꯞꯄ ꯄ꯭ꯔꯦꯁ ꯃꯌꯥꯝꯅ ꯐꯣꯡꯉꯛꯏꯁꯤꯡꯁꯦ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯀꯩꯅꯣ ꯀꯣꯇꯨꯁꯤ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯀꯣꯇꯨꯁꯤ ꯀꯅꯥꯅꯣ ꯀꯣꯇꯨꯁꯤ ꯀꯔꯤ ꯑꯣꯏꯔꯤ ꯀꯣꯇꯨꯒꯤ ꯃꯊꯧꯁꯤ ꯀꯔꯤꯅꯣ ꯀꯣꯇꯨꯅ ꯀꯔꯤ ꯇꯥꯟꯕ ꯌꯥꯔꯤꯒꯦ ꯍꯥꯏꯕꯁꯤ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤ ꯀꯣꯇꯨꯁꯤ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕ ꯂꯩꯕꯥꯛ ꯀꯥꯏꯅꯕ ꯁꯤꯟꯕ ꯃꯤꯆꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯠꯄ ꯅꯣꯡꯃꯩ ꯀꯥꯞꯍꯟꯕ ꯃꯤ ꯐꯥꯍꯟꯕ ꯅꯠꯇ꯭ꯔꯒꯅ ꯋꯥꯠꯑꯦꯚꯔ ꯏꯪ ꯇꯞꯆꯅ ꯂꯩꯔꯝꯕ ꯏꯪ ꯇꯞꯅ ꯄꯥꯟꯖꯔꯝꯕ ꯃꯅꯤꯄꯨꯔꯁꯤ ꯉꯁꯤ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤꯁꯤ ꯉꯁꯤ ꯀꯣꯇꯨꯁꯤ ꯃꯦꯟ ꯐꯦꯛꯇꯔ ꯑꯃꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯂꯥꯟꯒꯗ꯭ꯔꯕ ꯑꯗꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯒꯚꯔꯅꯔ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯂꯤꯗꯔ ꯃꯌꯥꯝꯅ ꯉꯁꯤ ꯄꯜꯂꯒ ꯍꯥꯏꯅꯔꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯊꯣꯛꯅꯕ ꯁꯤꯟꯕ ꯃꯤ ꯑꯩꯈꯣꯏ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯗꯨꯝ ꯍꯥꯏꯔꯤꯀꯣ ꯑꯗꯨ ꯀꯣꯇꯨꯁꯤ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯀꯣꯇꯨꯁꯤ ꯏꯔꯥꯡ ꯊꯣꯛꯅꯕ ꯁꯤꯟꯕ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯀꯣꯇꯨꯁꯤ ꯀꯔꯤ ꯑꯣꯏꯔꯤ ꯀꯣꯇꯨꯁꯤꯗꯤ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯐꯖꯕ ꯃꯔꯝ ꯆꯠ ꯅꯥꯏꯕ ꯌꯥꯝ ꯐꯖꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯇꯥꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯅ ꯂꯧꯗꯣꯔꯤꯕ꯭ꯔꯥ ꯁꯤ ꯀꯣꯏꯁꯟ ꯃꯌꯥꯝ ꯂꯩꯔꯤꯕ ꯉꯁꯤ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯅ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯄ ꯃꯐꯝꯁꯤꯗ ꯌꯥꯎꯔꯤꯁꯤ ꯃꯤꯒꯤ ꯃꯁꯥꯒꯤ ꯂꯝ ꯃꯅꯨꯡꯗ ꯌꯨꯝ ꯁꯥꯖꯒꯦꯅ ꯆꯪꯕꯗ ꯉꯁꯥꯏ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯎꯅ ꯑꯩꯈꯣꯏ ꯈꯨꯠ ꯊꯥꯔꯛꯄꯒꯤ ꯋꯥꯔꯤ ꯂꯩꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯚꯥꯏꯔꯦꯜ ꯃꯌꯥꯝ ꯑꯣꯏꯔꯤ ꯑꯗꯩ ꯍꯦꯟꯗꯣꯛꯇꯅ ꯑꯃꯨꯛ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯅꯤ ꯃꯗꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯂꯥꯛꯑꯀꯥꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕꯤꯔꯝꯃꯤꯅꯤꯀꯣ ꯃꯁꯤꯗ ꯉꯁꯥꯏ ꯄꯜꯂꯤꯕ ꯄꯣꯠꯁꯛꯁꯤꯗ ꯍꯧꯖꯤꯛ ꯅꯥꯒꯥꯒꯤ ꯂꯩꯔꯤꯕꯁꯤ ꯉꯁꯥꯏꯗ ꯀꯣꯟꯁꯥ ꯈꯨꯟ ꯑꯃꯁꯨꯡ ꯂꯩꯅꯣꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯂꯝꯒꯤ ꯆꯌꯦꯠꯅꯕꯁꯦ ꯃꯁꯤ ꯆꯤꯞꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯕ ꯈꯨꯟ ꯑꯅꯤꯒꯤ ꯆꯤꯞꯁꯤꯡꯒꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯋꯥꯐꯝꯅꯤ ꯃꯁꯤꯗ ꯀꯣꯇꯨꯅ ꯃꯁꯥꯒꯤ ꯃꯊꯧ ꯅꯠꯇꯅ ꯃꯊꯧ ꯁꯥꯔꯛꯄ ꯑꯃꯗꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯁꯤꯗ ꯀꯣꯇꯨꯅ ꯑꯣꯄ ꯁꯥꯕ ꯈꯔ ꯌꯥꯎꯔꯤꯑꯕ ꯁꯤꯗꯀꯣ ꯑꯗꯣ ꯀꯣꯇꯨꯒꯤ ꯀꯥꯡꯄꯣꯛꯄꯤꯒꯤ ꯑꯦꯔꯤꯌꯥ ꯃꯅꯨꯡꯁꯨ ꯑꯣꯏꯗ꯭ꯔꯤꯑꯕꯀꯣ ꯀꯣꯇꯨꯅ ꯆꯪꯁꯤꯜꯂꯀꯥꯟꯗ ꯃꯤꯒꯤ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯁꯨ ꯃꯣꯏꯅ ꯑꯣꯄ ꯁꯥꯕꯁꯨ ꯁꯤꯗ ꯄꯜꯂꯤꯑꯕꯀꯣ ꯑꯗꯣ ꯁꯤꯗ ꯂꯤꯌꯥꯡꯃꯩ ꯀꯥꯡꯕꯨꯁꯤꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯅ ꯆꯪꯁꯤꯟꯕ ꯑꯦꯖꯤꯇꯦꯁꯟꯁꯦ ꯃꯇꯨ ꯁꯣꯟꯕꯅꯤꯅ ꯎꯕꯤꯒꯅꯨ ꯀꯥꯏꯅ ꯁꯤꯗ ꯑꯄꯟꯕ ꯁꯨꯝ ꯌꯥꯎ ꯄꯦꯟꯗ꯭ꯔꯒ ꯍꯥꯏꯔꯛꯏꯀꯣꯁꯦ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯔꯤ ꯒꯚꯔꯟꯃꯦꯟꯠꯗ ꯑꯗꯨꯒꯤ ꯑꯣꯏꯕ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯣꯛꯄꯤꯗꯅ ꯃꯣꯏꯅ ꯇꯧꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯀꯥꯏꯍꯟꯕꯁꯦ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯣꯅ ꯍꯥꯏꯕꯁꯦ ꯃꯇꯨ ꯁꯣꯟꯕꯅꯦꯅ ꯎꯒꯅꯨ ꯀꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯂꯤꯃꯤꯠꯁꯤ ꯀ꯭ꯔꯣꯁ ꯑꯣꯏꯔꯛꯏꯅꯤꯀꯣ ꯑꯗꯨꯏ ꯍꯦꯟꯗꯣꯛꯇꯅ ꯑꯃꯨꯛ ꯀꯨꯀꯤꯅ ꯊꯦꯡꯈꯥꯡ ꯅꯥꯏꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯃꯤꯆꯝꯗ ꯑꯣꯠꯄ ꯅꯩꯕ ꯇꯧꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯦꯜꯂꯒ ꯂꯩꯊꯣꯛꯑ ꯌꯦꯡꯉ ꯂꯩꯊꯣꯛꯑꯒ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯍꯥꯏꯔꯛꯏꯅꯤꯀꯣ ꯃꯁꯤ ꯀ꯭ꯔꯥꯏꯝꯁꯤ ꯀꯅꯥꯅ ꯍꯧꯕꯅꯣ ꯀ꯭ꯔꯥꯏꯝ ꯀ꯭ꯔꯤꯌꯦꯇꯔꯁꯤ ꯀꯅꯥꯅꯣ ꯀ꯭ꯔꯥꯏꯝꯁꯤ ꯀꯅꯥꯅ ꯍꯧꯕꯅꯣ ꯁꯤ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯀꯣꯇꯨꯁꯤ ꯃꯥꯒꯤ ꯃꯦꯟ ꯐꯦꯛꯇꯔꯁꯤ ꯃꯣꯏꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯂꯥꯟꯒꯗ꯭ꯔꯕ ꯏꯆꯟꯇꯖꯤꯗꯀꯣ ꯑꯗꯨꯅ ꯀꯥꯡꯄꯣꯛꯄꯤꯗ ꯑꯦꯁ.ꯄꯤꯒꯤ ꯃꯃꯥꯏ ꯊꯨꯒꯥꯏꯕꯗ ꯍꯤꯡ ꯇꯥꯅ ꯊꯨꯒꯥꯏꯕꯗ ꯆꯦꯟꯅꯔꯤꯕ ꯑꯗꯨꯝ ꯀꯣꯇꯨꯅꯤ ꯀꯣ ꯑꯗꯨꯒꯨꯝꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯍꯟꯖꯟ ꯀ꯭ꯔꯥꯏꯝ ꯇꯧꯕꯗ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯌꯥꯝꯅ ꯉꯁꯥꯏꯒꯤ ꯃꯔꯝ ꯆꯥꯕ ꯃꯑꯣꯡꯗ ꯂꯤꯒꯦꯜꯂꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯉꯁꯥꯏꯒꯤ ꯑꯦꯖꯤꯇꯦꯁꯟ ꯇꯧꯕ ꯅꯠꯇꯕꯀꯣ ꯌꯥꯝꯅ ꯁꯥꯊꯤꯕ ꯋꯥꯏꯜ ꯑꯣꯏꯕ ꯂꯨꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯇꯧꯕ ꯃꯌꯥꯝꯁꯦ ꯅꯣꯡꯉꯥꯜꯂꯒ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯦ ꯅꯣꯡꯉꯥꯜꯂꯒ ꯌꯥꯅꯔꯦ ꯅꯣꯡꯉꯥꯜꯂꯒ ꯕꯟ ꯍꯟꯗꯣꯛꯑꯦ ꯅꯣꯡꯉꯥꯜꯂꯒ 48 hours ꯃꯇꯝ ꯊꯥꯔꯦ ꯀꯥꯏꯅ ꯀꯣꯇꯨꯅ ꯇꯧꯅꯤꯡ ꯁꯨꯝ ꯇꯧꯕꯁꯤ ꯏꯆꯟꯇꯁꯤꯗ
ꯑꯩꯈꯣꯏꯒꯤ ꯍꯝꯕꯜ ꯑꯄꯤꯟꯗꯤ ꯃꯁꯤ ꯏꯟꯖꯤꯟꯕꯒꯤ ꯃꯐꯝ ꯅꯠꯆꯗꯦꯀꯣ ꯏꯟꯖꯤꯟꯕ ꯃꯐꯝ ꯅꯠꯆꯗꯦ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯗ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯁꯨ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯄꯦꯁꯦꯟꯁ ꯂꯩꯒꯗꯣꯏꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯂꯥꯛꯑꯦ ꯑꯦꯔꯤꯌꯥꯁꯤꯗꯀꯣ ꯍꯥꯏꯕꯗꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯀꯩꯅꯣꯒꯤ ꯀꯨꯀꯤꯒꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯀꯣꯇꯨꯒꯤ ꯃꯋꯥꯡ ꯁꯥꯡ ꯐꯖꯗꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯣꯇꯨꯁꯤ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯑꯩꯈꯣꯏꯅ ꯃꯁꯥ ꯑꯦꯔꯤꯌꯥꯁꯤꯗ ꯀꯣꯏꯁꯟ ꯑꯃ ꯑꯩꯈꯣꯏꯅ ꯔꯥꯏꯁ ꯇꯧꯔꯀꯥꯟꯗ ꯃꯣꯏꯁꯤ ꯄꯔꯥ ꯇꯝꯕꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯀꯣꯏꯁꯟ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯡꯁꯤꯗ ꯉꯁꯤ ꯀꯨꯀꯤꯁꯤꯡꯅ ꯇꯧꯔꯤꯕ ꯃꯆꯠ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯃꯌꯥꯝ ꯑꯗꯩ ꯀꯣꯇꯨꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯀꯣꯇꯨꯅ ꯂꯧꯔꯤꯕ ꯗꯥꯏꯇ ꯑꯗꯒꯤ ꯑꯥꯏꯇꯦꯜꯅ ꯂꯧꯔꯤꯕ ꯗꯥꯏꯇ ꯀꯦꯁꯅ ꯂꯧꯔꯤꯕ ꯗꯥꯏꯇ ꯃꯣꯏ ꯀꯨꯀꯤ ꯏꯟꯄꯤ ꯂꯧꯔꯤꯕ ꯗꯥꯏꯇ ꯃꯣꯏꯅ ꯉꯁꯤ ꯉꯁꯥꯏꯒꯤ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯃꯔꯝ ꯆꯥꯕ ꯄꯣꯠ ꯑꯃꯗ ꯃꯣꯏꯒꯤ ꯇꯥꯟꯐꯝ ꯊꯣꯛꯄ ꯗꯤꯃꯥꯟ ꯇꯥꯟꯕꯅꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯃꯁꯤ ꯎꯐꯝ ꯊꯣꯛꯑꯕ꯭ꯔꯥ ꯂꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯈꯔ ꯇꯧꯔꯦ ꯃꯤꯆꯝ ꯍꯥꯠꯂꯦ ꯃꯤꯆꯝ ꯐꯥꯔꯦ ꯄꯨꯜꯂꯦ ꯍꯥ ꯋꯥꯠ ꯏꯚꯔ ꯁꯤ ꯈꯨꯗꯝ ꯑꯣꯏꯅ 57 ꯃꯥꯎꯟꯇꯦꯟ ꯕ꯭ꯔꯤꯒꯦꯗꯀꯤ ꯂꯩꯔꯤꯕ ꯂꯩꯃꯈꯣꯡꯒꯤ ꯑꯥꯔꯃꯤ ꯀꯦꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯃꯥꯡꯈꯤꯕꯁꯤ ꯃꯥꯡꯈꯤꯕ ꯃꯤꯁꯤ ꯊꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯑꯥꯔꯃꯤꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯒ ꯃꯣꯏꯅ ꯃꯇꯝ ꯈꯔ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯒ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯊꯤꯕ ꯃꯇꯝꯗ ꯀꯣꯇꯨꯅ ꯂꯝꯕꯤ ꯊꯤꯡꯕ ꯍꯥꯏꯒꯠꯂꯛꯏꯅꯦꯕ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯥꯡꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯁꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯉꯁꯥꯏꯒꯤ ꯐꯣꯡꯅ ꯑꯉꯥꯟꯕꯗ ꯁꯒꯨꯟ ꯇꯧꯔꯒ ꯄꯨꯔꯒ ꯐꯥꯔ ꯄꯨꯔꯒ ꯑꯗꯒꯤ ꯍꯥꯠꯈꯤꯕ ꯄꯣꯠꯁꯛꯁꯦ ꯀꯣꯇꯨꯁꯤ ꯃꯦꯟ ꯑꯦꯀ꯭ꯌꯨꯖ ꯑꯃ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯂꯥꯛꯏꯕ ꯑꯦꯁꯤꯗꯀꯣ ꯒꯣꯔꯃꯦꯟꯅ ꯃꯤ ꯑꯃ ꯐꯪꯅꯕ ꯐꯥꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯣꯑꯣꯄꯔꯦꯠ ꯇꯧꯗꯕ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯕ ꯀꯣ ꯑꯗꯨꯝꯗ ꯇꯥꯛꯄꯗꯤ ꯃꯣꯏꯁꯤ ꯃꯤ ꯍꯥꯠꯄꯗ ꯑꯗꯨꯒꯨꯝꯕ ꯆꯦꯟꯅ ꯃꯤ ꯑꯃꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯃꯔꯝ ꯀꯔꯤ ꯂꯩꯔꯤꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯟ ꯑꯃ ꯂꯥꯛꯑꯦ ꯃꯇꯝꯁꯤꯗꯀꯣ ꯑꯗꯨ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯆꯥꯁꯤꯡꯁꯤꯗ ꯉꯁꯤ ꯀꯣꯇꯨꯅ ꯅꯠꯇ꯭ꯔꯒ ꯉꯁꯤ ꯀꯨꯀꯤꯁꯤꯡꯅ ꯉꯁꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯉꯁꯤ ꯏꯔꯥꯡ ꯊꯣꯛꯅꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗꯅꯕ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯑꯣꯏꯌꯦ ꯀꯣꯇꯨꯁꯦꯀꯣ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯑꯩꯈꯣꯏ ꯁꯣꯏꯔꯦ ꯂꯥꯛꯑꯦ ꯍꯥꯏꯕꯒꯨꯝꯕ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯑꯩꯈꯣꯏ ꯑꯣꯛ ꯑꯃ ꯀꯣꯡꯖꯔꯒꯦ ꯑꯩꯈꯣꯏ ꯁꯥ ꯑꯃ ꯑꯩꯈꯣꯏ ꯀꯣꯡꯖꯔꯒꯦ ꯍꯥꯏꯕ ꯂꯣꯏꯁꯤꯟꯕꯒꯨꯝꯕꯀꯣ ꯃꯣꯏ ꯀꯣꯇꯨꯁꯤꯅ ꯀꯌꯥꯔꯛ ꯍꯟꯅ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯁꯦꯅꯥꯄꯇꯤꯗ ꯀꯌꯥꯔꯛ ꯍꯟꯅ ꯃꯣꯏꯅ ꯑꯦꯄꯣꯂꯣꯖꯤ ꯅꯤꯈ꯭ꯔꯦ ꯀꯌꯥꯔꯛ ꯍꯟꯅ ꯃꯣꯏꯅ ꯍꯥꯏꯖꯟ ꯍꯣꯟꯖꯈ꯭ꯔꯦ ꯀꯌꯥꯔꯛ ꯍꯟꯅ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯈꯨꯔꯨꯝꯗꯅ ꯉꯁꯥꯏꯒꯤ ꯁꯣꯏꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯕꯁꯦ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯁꯥꯈꯤꯅꯦꯕ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯣꯏꯒꯤꯁꯤꯗꯤ ꯃꯤ ꯍꯥꯠꯂꯒ ꯀꯣ ꯑꯗꯒꯤ ꯏꯆꯦꯁꯤꯡ ꯃꯌꯥꯝ ꯒꯦꯝ ꯇꯧꯊꯣꯛꯑꯒ ꯃꯣꯏꯅ ꯇꯧꯅꯤꯡ ꯃꯤ ꯉꯁꯥꯏꯒꯤ ꯅꯣꯡꯃꯩꯁꯤꯡꯗ ꯃꯣꯏꯅ ꯀꯤꯍꯟ ꯈꯣꯟ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯣꯏꯔꯦ ꯍꯥꯏꯕ ꯃꯗꯨ ꯀꯌꯥ ꯑꯩꯈꯣꯏ ꯌꯥꯔꯁꯨ ꯆꯠꯇꯣꯏꯔꯕ ꯀꯩꯁꯨ ꯑꯗꯨꯝ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯑꯉꯛꯄ ꯐꯤꯕꯝꯗ ꯂꯩꯔꯤꯁꯤꯀꯣ ꯑꯗꯨꯅ ꯀꯣꯇꯨꯁꯤ ꯌꯥꯝ ꯆꯥꯎꯈ꯭ꯔꯦ ꯀꯣꯇꯨꯁꯤ ꯌꯥꯝ ꯆꯥꯎꯈ꯭ꯔꯦ ꯀꯣꯇꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯃꯔꯨꯝꯗ ꯀꯅꯥ ꯂꯩꯔꯤ ꯑꯗꯩ ꯑꯥꯏꯇꯦꯜꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯂꯩꯔꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯨꯝꯗ ꯀꯅꯥ ꯂꯩꯔꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯊꯤꯗꯣꯛꯄ ꯑꯃ ꯆꯪꯉꯛꯑꯦꯀꯣ ꯃꯣꯏꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯁꯤ ꯀꯅꯥꯅꯣ ꯃꯣꯏ ꯀꯅꯥꯅ ꯉꯥꯡꯉꯧ ꯄꯤꯔꯤꯅꯣ ꯀꯩꯗꯧꯕꯩ ꯃꯣꯏ ꯁꯨꯛꯅ ꯃꯉꯛ ꯆꯥꯎꯔꯤꯅꯣ ꯑꯩꯁꯦ ꯀꯨꯀꯤ ꯍꯥꯟꯅ ꯊꯤꯗ꯭ꯔꯤꯉꯩꯗ ꯇꯁꯦꯡꯅ ꯀꯨꯀꯤꯅ ꯆꯠꯂꯤꯕ ꯃꯆꯠꯁꯤꯒꯤ ꯑꯣꯏꯕ ꯍꯧꯔꯛꯐꯝꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯦ ꯃꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯑꯃ ꯁꯥꯒꯠꯂ ꯃꯇꯨꯡꯗ ꯀꯨꯀꯤ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯀꯨꯀꯤ ꯃꯅꯨꯡꯗ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯩꯈꯣꯏ ꯊꯤꯕ ꯑꯃ ꯆꯪꯉꯛꯑꯦꯕꯀꯣ ꯆꯤꯟꯇꯁꯤꯗꯀꯣ ꯑꯗ ꯗ꯭ꯔꯒ ꯊꯥꯅꯤꯡꯉꯦ ꯃꯅꯤꯡ ꯊꯥꯕ ꯀꯣ ꯃꯤ ꯐꯥꯅꯤꯡꯉꯦ ꯃꯅꯤꯡ ꯐꯥꯕ ꯃꯤ ꯐꯥꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯒꯨꯝꯕ ꯃꯤ ꯐꯥꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯗꯨ ꯇꯧ ꯍꯥꯏꯒꯨꯝꯕ ꯑꯗꯒꯤ ꯀꯟꯕꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯁꯥꯕ ꯀꯣ ꯀꯟꯕꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯁꯥꯕ ꯑꯗꯩ ꯐꯥꯕꯁꯨ ꯉꯝꯃꯤ ꯍꯥꯠꯄꯁꯨ ꯉꯝꯃꯤ ꯀꯟꯕꯁꯨ ꯉꯝꯃꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯆꯥꯎꯕ ꯗꯥꯏꯇ ꯑꯃ ꯂꯧꯔꯒ ꯂꯩꯔꯤꯕ ꯀꯣꯇꯨꯁꯦ ꯉꯁꯤ ꯃꯤꯌꯥꯝꯅ ꯀꯣ ꯃꯣꯏꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯉ ꯂꯩꯈꯤꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤꯗ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯀꯣ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯑꯄꯦꯟꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤꯕ ꯃꯌꯥꯝ ꯂꯩꯉꯥꯛꯀ ꯇꯧꯍꯟꯅꯤꯡꯕ ꯃꯌꯥꯝ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯂꯩꯉꯥꯛ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯗꯅ ꯀꯣꯇꯨꯒꯨꯝꯕ ꯀꯨꯀꯤ ꯇꯨꯜꯍꯧꯕ ꯉꯁꯥꯏ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯐꯕ ꯄꯥꯏꯔꯀꯥꯟꯗ ꯁꯤꯚꯤꯂꯤꯌꯟ ꯃꯌꯥꯝ ꯀꯤꯍꯜꯂꯤꯕ ꯑꯗꯨ ꯐꯨꯔꯨꯞ ꯃꯆꯥ ꯃꯌꯥꯝꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕ ꯀꯣ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯒ ꯂꯩꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯔꯥ ꯇꯝꯕꯤꯕ ꯅꯠꯇ꯭ꯔꯒꯅ ꯂꯤꯒꯦꯜꯂꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯆꯥꯎꯕꯗꯨꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯑꯃ ꯆꯪꯉꯤ ꯂꯩꯔꯤꯕ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏ ꯂꯤꯌꯥꯡꯃꯩ ꯀꯥꯡꯕꯨꯒꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯉꯁꯥꯏꯒꯤ ꯄꯦꯟꯗꯕ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤ ꯆꯞ ꯆꯥꯅ ꯃꯁꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯔꯀꯥꯟꯗ ꯂꯝꯒꯤ ꯑꯦꯅꯤ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯅꯠꯇ꯭ꯔꯒꯅ ꯂꯝꯒꯤ ꯂꯩꯅꯔꯤꯕ ꯏꯁꯇ꯭ꯔꯛꯆꯔꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯆꯍꯤ ꯂꯤꯁꯥꯡꯁꯤꯅ ꯂꯩꯉꯥꯛ ꯄꯥꯔ ꯂꯥꯛꯑꯕꯅꯤ ꯑꯗꯨꯇꯥꯔꯒꯗꯤ ꯆꯍꯤ ꯂꯤꯁꯥꯡꯁꯤꯅ ꯂꯩꯉꯥꯛ ꯄꯥꯔ ꯂꯥꯛꯄꯁꯦ ꯃꯥꯒꯤ ꯑꯣꯏꯐꯝ ꯊꯣꯛꯄ ꯃꯌꯥꯝꯁꯦ ꯆꯞ ꯆꯥꯅ ꯁꯤꯅꯤ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯂꯩꯔꯤꯁꯦ ꯃꯁꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩꯈꯣই ꯌꯦꯡꯅꯤꯡꯕ ꯆꯪꯉꯛꯑꯦꯕꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯔꯒ ꯂꯩꯔꯤꯕ ꯀꯃꯤꯁꯅꯔ ꯅꯠꯇ꯭ꯔꯒꯅ ꯗꯤꯁꯤ ꯅꯠꯇ꯭ꯔꯒꯅ ꯑꯦꯁꯄꯤ ꯅꯠꯇ꯭ꯔꯒꯅ MLA ꯅꯠꯇ꯭ꯔꯒꯅ ꯃꯤꯅꯤꯁꯇꯔ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯂꯩꯔꯤꯕ ꯃꯥꯅ ꯀꯣꯜꯂꯤꯕ MLA ꯁꯤꯡꯗꯨꯅꯁꯨ ꯃꯗꯣ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤ ꯁꯤꯒꯤꯅꯤ ꯍꯥꯏꯕꯗꯤ ꯃꯤꯗꯨꯒꯤ ꯅꯠꯇꯦꯀꯣ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯝꯁꯦ ꯃꯅꯤꯄꯨꯔ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯉꯥꯛꯇꯅꯤ ꯕꯠ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕ ꯉꯁꯤ ꯃꯄꯨꯡ ꯁꯥꯔꯛꯏꯕ ꯉꯁꯤ ꯀꯨꯀꯤꯒꯤ ꯂꯝ ꯂꯩꯇꯦꯁꯤꯗꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔꯅ ꯍꯥꯏꯕ ꯑꯃ ꯆꯪꯉꯤꯀꯣ ꯑꯗꯣ ꯇꯁꯦꯡꯅ ꯈꯨꯟꯗꯥꯃꯤꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯉꯁꯥꯏ ꯒꯣꯔꯃꯦꯟꯅ ꯃꯁꯛ ꯈꯪꯉꯒ ꯔꯦꯀꯒꯅꯥꯏꯖ ꯇꯧꯔꯒ ꯇꯦꯛꯁ ꯊꯤꯗꯅ ꯒꯣꯔꯃꯦꯟꯗ ꯉꯁꯥꯏꯒꯤ ꯏꯟꯀꯝ ꯀꯥꯗꯅ ꯅꯠꯇ꯭ꯔꯒꯅ ꯒꯣꯔꯃꯦꯟꯅ ꯔꯦꯀꯒꯅꯥꯏꯖ ꯇꯧꯔꯒ CA ꯄꯤꯗꯅ ꯃꯁꯛ ꯈꯪꯅ ꯂꯩꯍꯜꯂꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯑꯣꯏꯕ ꯔꯥꯏꯠꯐꯨꯜ ꯑꯣꯏꯕ ꯄꯥꯎꯗꯝꯁꯤꯡꯗꯨꯗꯤ ꯁꯤꯅꯤ ꯍꯥꯏꯕꯗꯣ ꯃꯆꯥ ꯁꯦꯡꯅ ꯍꯥꯏꯕꯤꯕ ꯆꯪꯉꯦꯕ ꯒꯣꯔꯃꯦꯟꯅꯀꯣ ꯑꯗꯨ ꯅꯠꯇꯗꯅ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯑꯁꯤ ꯎꯕꯤꯔꯦꯗꯅ
ngasai ngan han kangpopi irang da SP da bawda ngasai SP da bawda district amagi administration tawriba adugumba bureaucratic officers laiba SP bawda DC bawda secure order natra nomai afa bakhan par kanda SP landani DC office thomosalli SP thugaini SP office thugaini latna SP mamai thugaini ba kano jendarja ai taragadi khunda minani ba furu masa masa kai shuna tawgam da bakang busing hidi kadamni natro moi ani hum la khula fa pai la ganda haira tawira tawira natraga adu khummu ana namga tawga di civilization kai haidu ge pramani ada ai mun lamen tu yama taw thok mi sing je ta sengna ai koi matang chana matam chana government am lei ha ba chama action to honing mudu lei adu yam lu ai si po sai area tha kunma thoi henjala ba changhal ba man nung si ba buda kuki lamen tu yama sing gina ngasi ba buda sai tawning taw matam da sai gi yabi mo ma ko sum u ba se mogi marum na kana lei no moi ngal pi si kana no ha ba je ko si thigapit no thigami nam changhal ya di ko aduna lu rei di kuki na tre ko ai khoi mayam na ngasi thena ga do kuki ko ektre ko kuki da ngang pi mi kana no kuki bu ngai si kana no jak thabdi hali si kana no everything mani pu thulana hona ba yar mi si kana no ba se ta se sai edas de khoi thidum ndum chang e ta ji da ko aduna khoi kuki simpan ba sina mo ji nauk chaure ba ko nauk chaure mo nusi na ba hona ba da mo them na ba hona ba da ngal le biscuit on bijani ngal le ga mo sagi matam gi sagi khoi gi cake ta harasu atang ma cake ha da ko adum chani pi ngale am o sam jani pi ngale ok jani pi ngale adu to pi sum moi them na hona matam da ngasi lei ba center lenga amadi manipur lenga them pang pi da pi le bisna mo jin naum saur e ko duna haju ti mado them ko pi bana ta ko yatran ro yatran da ga di angang ngai to them ju ahambada phela them mani da isan ta ji da ko phela them mani namo pi ga support pi them mani adu sum yatran ba adu kano ma sari ko photo kano them pi bani adu sum yatran ga di ahalla man wara ko se masa fuda sina di phuna da ne ta jadra nang gam lam hen nang lam hela di uslak di na chaina mu ni bak kan sun phap ang ka phap le bi da adamaina kuki ka musi ko tu si amtang ya de na dok dong to ka di ko mo kha han le khali aduna madugi matam duni khoi ngai jari matam ngai ba da tha kuma to shure tha kuma to manung si thon ning da thoi da ba to tawai da thodong ma yam jina khoi peaceful era da ora da ha ngam de adubu nagagi sinaw suna ngasi khanga patience lady je ngasi mosi pan yaure khabar yaure ai khoi na yam democratic or mong ma da ai khoi na ai khoi government am lady lenga am lady ta na sin lu ma lady ha ba gi mong da khoi na yam democratic mong social khongjung je masina matu sunma ubigan nugan hai je asi limit cross out abani ko aduna thon ndur thok tingai mamang da lamen tu hen bagi thok tori badu ko tu adugumba it anogi itlm adugumba cookie np adugumba cookie gi makuda nongya pha pa terrorist kangbu ko sugum ya do thok sungje ngasi lengak sinda khundamino fruit sungji ba pen pen da yam tabi la ganda sabsana madu excel khopam changi thok tawam changi moi paratam yum changi ko sum naw chahol lagadi ko watho erpa ya aduna watho oinjingai mamang da lady bal lengak sina center lengak sina ko tu gumba adi cookie lamen tu enra tebak thuaina basili ba fruit masen nusil dam sili kangbu sungje chap chana loge ba sila khopam changi ha ta thamjage lurena nagagi sinaw sing jiwa siti ka dawre ai khoi midnight pang matam oire ko matam oire aduna agang ngai to thema ji sum themak trabni na yumthang na ba yumlon na ba na traga na sagi mayam changna ko lekai wa thor ka do imung wa thor ka do macha masu sing ji di ai khoi mayam changna lekai phammaga adu khun phammaga ko chumi do lal ha ba do koi wore lomina matam oira khonje sana ham